Loya thongdu lok toksilamlaga safadada amuk famthai adugu wari ama hawdori nana sida laklisibu noya madu khangudro kainada ma khanladi sabna sarani Thanil namabu yamna nushibagi mawngda wadu ngangi adudi nana tawrise afaba thabakti natinako aigi thabakpu kaino aina fare khanna tawrabani toksida sigi wase talleba adu oiragana tandaba wari horora adusu ihabazani Loya hotel dugi waiter ama call tawduna chana thaknanaba khara pusil halai aduda loya ai mafam sada kauri base kari arubu walege evidence ki matang dudi aina namit mangani leraga haikhradubu adugi nadada anauba arubu wa amagini yamluba punsigi oibwani ani du wari sanaringai laisembi ki call ama lai tamo calling laisembi mehundu soi sai lawi kanai phone lali duba akhaludana Tamogine Paikhatlune Kedorage Fazana dum khumu Laisembi phone the paikhatli phone the paikhatlakpaga wa brain bringang lai sumai tawbane horen ai driver thara tharage ai lobo lakpa pharak tarani thaba ama chathoi ima da su haikrabane thabak chilamani thame adu hage tawbane Thanil wa the brain ngang ba loibaga phone the sat thame wa isangbagi maung da sordu amutang sangna hondoi kai haireno Mathaba ama chathu'e lobo lakba pharak tarani sinidana adudi farene ai thinbirage hoida ibung lerisibu adu ai nangonda wa ma haido leiko laisembi amadi loya plan ama tawriba plan du moi ani nani plan du loibaga lemon juice amamam thakliba lemon juice du laisembi di hena mahau leibagum tawi khanghau de laisembi mikup kharagi matung gyan mangki Somdana Thanin laisembi bu thanamlaga hankibagi lambini Thanin akhaba minok amaga chimbal haipet chingdana noi wakhal dasu khali kok sakta duga plan ga su tawri gharagi ga khamana aingonda singnaba ka su sari Thanil inungan bi khoigi yum yarakle inungan bi harau imungdagi chenthari matawdu hanagi inungan bi dumakni Thanil mamit kupta wakhal amada inungan bi bu yengli Inungan bi thunganda leptuna leiriba Thanil bu sensenduna konsili ngasai na lau yadra ai na ngai bida kayawai khamra Thanil wakhal tarai dada laklasidi nangbu losin balorabo Inungan bi angang macha dawna makutwa masawa tawna tami ngasai na loire na idea mama na nang laklani losilo thengena losin beriba Thanil inungan bi bu makutna lengjumdu da haipet kolaga usilai law mama hoi wari sanarabkise Aduga sase ado aisi yam neme tu pi e nanga lepminabada haiga madana 5.6 feet wangba amaga 4.11 wangba khiyadi khetnare aduki matik pikre masasu mayang kangba oide inongan bi piktak tawraga rasiyam lei hek yengbada migi thamobu samatba ngamba saktamni mahaki aduna bodadana macha ko birudidi inongan bi Thaninna dada haibadada machin tumthoklaga Nate, nang ay gilda nate, nang di ay ginupane. Thanil, inungan bigi wadada kangnuk nuthari. Adudi kanana hari ba nangonda. Inungan bi paythok laga. Mi ay na hari ni, ay ginupa oidoy ni. Ay nangam pami. Ado, karida pami na ba. Ado pura, nang ginamayda. Nang sa, masada ang fazay. Adugi, ay ginupa oy ba pami ba. Thanil nok laga. Hoyse, yari, to. Imahoy kurum. Chana batorasi Brajamaniga sanatombiga noklaga machagi matobu yengjari karidi upailei penthok pandatana mapu magi nongtamni laibakta tamliba Thanil hoisu chatkre yumda thadoktuna atopa kana su khangdraba sangsar amada Thanil mayumdana office camp amani aruba yaudaba yadabani tha ahomni officer duna mangonda inspection du mangonda sinabani haiduna mamada hairamni aduga aroibada wahai amasu hairami Ima, madam kharagi matungda imungse lanjaw ama tholakpa yai section lebiramo matam duda najana hoji tawba ngamdriba thabak mayam sigi maram pumba khudam changna galoina ulakani ai ima da pawtoina phorke wahai singdu hairamaga yumdudagi khong thangdoktuna tholakhibani tasengna mahak yumda leningdrabani laisembi gi licha sajat aduki matik hainade tukotchari machana hairamliba wadu likla Miku kudingi khali Thanil inungan bi puduna athapa khungang amada leiri
Somdana Laisembi Gyan Tarak Lami. Mahakna Gyan Tarak Pada, Kada Tamlamba bed to the Hiptuna. Somdana Laisembi Gyan Tarak Lami. Mahakna Gyan Tarak Pada, Kada the Taramba, bed to the Hiptuna Lerami. Puk Hagatuna, Tong do Hang to get away. Tong do look to the Leramli. Tong do da Makutuna Bob Tilly. Adubu, Kanasu Tadri. Loyasu, Laisembiki Imunga, Master Kangna Banina, Karisu Koinade. Mahak Jina dana Bahidina, Laisembiki Yumda, Laisembibu Hambalak Lami. Asumna Loyana plan Kuding Mug, Pasana Sincre. Tabak Bumba Daudana, Amuk, Hotel do the Lagli. Kagi Tong do Hangtori. Laisembi, Pamung the Pumdana, Captain Lerami. Dabra. Laisembi Sauna, Fukhaga. Daloya, Taurisicano. I was na a helabuko. Madugi Lamal, any chapchana kumlakani. Ibung Magni, can keep an iconang. Loya, Karim Nabamino Amanok Laga, is a sound say. Hosipu, Nangyum to the Jangbada, Nangbu, Tazaki Drana. Maduna, Nangiwakane. Nang no fun, Ibumang Halabasu. I give Musina Hantana leg a double like Semina Tekamo. Wah, K had the Fazariva. He, Nang, Wayang Angan. Gossidi, Nangi Madam Loyabane. Nangsa, I give the Piorabane. I give Buraba, Tanine, Kangaba. Nang Egi Haksang so crana. I na keep the woman bro. I say, Tobungam the Pina Habasa. Nang Kauramale, Lechambe. I give plan, not in a country. I get how I makni Kanjaramba Inungan Bibu, Nangna, Hatna Bohanaba. Nangna Maginu Shibabu, Mundana Lokiba. Mana Tamakiam Kaikiba. I na Kiam Magi the Makankiba. Nangna the Kandi. Madu. Mabula Nakadaida, Gari Saki Gadari Kana, Senazarakane. Adu Pumnama, Nana Makan Kibane. Madugilamani, I Nagina from the Singlibase. Amuksu no laga, Makatari. Nanga City, Yumdan Bayar. Gasida, Ivani Leda Davani. Lona Janki Kaladi, Napunsido, Himluko. Asam the Lysem Bibu, Loyana Fadana Tamli. Amaram the Jinkei Amadi Langlen, Luhongli. Mangani Jacobo Pau, Loikri. Jinkei, Madame the Boy. Langlen Ayuktu, Yahoba Karating Lami. Mikap Tolapada, Mangam Kaitarami. Pungside. As. Sorry. Hook Hagotin Loisali. I come to Hotopiram Devase. Jinkei ka the Jangle. Nungaya Dumbaduda, Hotopiram Davanida. Langlen, Machintum Totuna. I will imagine among the Jafalabanatra. Jinkei Mammy Lab took the na. I know the Bogaman dream when Manakai, Tumbahogosa droga. Langlen by Tok Laga. Adoisu. Dana Hodolamadi, Exoki Draba. Dana Tobonatrasa. Oh, Tumbahodo Hodaba, I get out waiting at Dorisa. Soxiga, go with a nomda. Gadagi, Fat Patokri. Tones in the Amu, Mamma the things in it. Ayma. Sire Jaubina As Kokai ni Bima Namai take the go Jaubi no Tora e Mamo Ubada Ima Sopra Aido Nasakara Parabara Namai do Nakidoriba Natana Hawalaga Imodi Tabo on Tokna Pakre Imodani Adu Haidina no fit Odina Tokri Hidam Liba Wadu Langlen Munda Tahawi Gada Amuhanjilaga Jangli Langlen Sauna, Jinkegi Manatuda, Hamung Majida, Kit Famte. Iman Hadam Sikaino. Aina, Nanata Wadaba Tabosindo, Loitor Labani. Aduga Imada, Hawale. Nang Hangli, Adada Aina, Masano Idena, Tabakloshilamaga Potawi Haramani. Langlen Kangaude, Jinkegi Masam the Lamdana, Hekjingi. Nang. Nangahai, Masimase. For you. Nangsuno I needed it. Adu Haidega, Langlen Bu, Jetna Conseli. Tadose, Tadonakose. Adu Haidina, Jinkegi Makuta, Magi Makut Majadina, Pak Tai. Gari Tadopa, Soktai Tadoi. Nangai Naywanda, Nangsuno I real. Madam di Kangaude, Ta Ama Pazilakle, Inungan be, Gian Magditaji. Adubu Angangi Wakaldidi, Karakara Parakli. Dada, Eka Pubiyong a city. Pubidoine, Gasidi, Yam Pazama from the Koibusatwini. As. Adadi, I get dressed like tea Pazaba. Dada Nangaramuyam later abane. Nana said never. Adadi Yengi, Kadaino. Lao Changase. Horan surprised Oina Udoni. Adada Yangoko. Inungan be, Ningai Toba, Karafara Banina.
ꯅꯤꯡꯉꯥꯏꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯑꯍꯣꯏ ꯑꯗꯣ ꯗꯗꯥ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ ꯂꯥꯛꯑꯣ ꯆꯥꯔꯣꯁꯦ ꯑꯗꯨꯒ ꯀꯣꯏꯕ ꯆꯠꯅꯕ ꯑꯌꯨꯛꯇꯨꯃ ꯍꯧꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯊꯥꯅꯤꯜꯅ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯃꯐꯝꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯟꯅ ꯎꯈꯤꯕ ꯃꯐꯝꯅꯤ ꯁꯣꯝꯗꯁꯨ ꯃꯈꯣꯏꯅ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯒꯥꯔꯗꯦꯟꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯊꯥꯅꯤꯜ ꯍꯣꯏ ꯑꯁꯨꯝꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯏꯅꯨꯡꯉꯥꯟꯕꯤ ꯍꯣꯏꯁꯨ ꯂꯩꯀꯣꯜ ꯑꯗꯨ ꯌꯧꯗꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯅꯅꯕ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯈꯩꯗꯨꯁꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯂꯤ ꯊꯥꯅꯤꯜ ꯏꯅꯨꯡꯉꯥꯟꯕꯤꯒ ꯇꯞꯅ ꯇꯞꯅ ꯂꯦꯡꯒꯣꯟꯕꯤꯗꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯊꯥꯅꯤꯜ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ ꯃꯆꯥ ꯏꯅꯨꯡꯉꯥꯟꯕꯤ ꯇꯞꯅ ꯈꯨꯝꯃꯤ ꯀꯩ ꯍꯥꯏꯒꯦ ꯃꯐꯝꯁꯦ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯅꯪꯅ ꯁꯨꯝ ꯈꯟꯕꯗ ꯎꯈꯤꯕ ꯃꯥꯟꯕ꯭ꯔꯥ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯉꯁꯥꯏꯗꯩ ꯎꯈꯤꯒꯨꯝ ꯇꯧꯋꯦ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯅꯤꯡꯁꯤꯡꯕꯒꯨꯝ ꯇꯧꯋꯦ ꯊꯥꯅꯤꯜ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗ ꯍꯔꯥꯎꯖꯕꯒꯨꯝ ꯐꯥꯎꯔꯛꯏ ꯏꯅꯨꯡꯉꯥꯟꯕꯤ ꯅꯥꯕ ꯐꯔꯛꯑꯦ ꯈꯜꯂꯨꯕꯗ ꯃꯄꯨꯛꯅꯤꯡ ꯏꯔꯥꯡ ꯂꯥꯡꯕꯒꯨꯝ ꯇꯧꯔꯛꯏ ꯊꯥꯅꯤꯜ ꯇꯞꯅ ꯋꯥꯔꯤ ꯑꯇꯣꯞꯄ ꯑꯃ ꯁꯥꯔꯛꯏ ꯑꯩꯉꯣꯟꯗ ꯅꯪꯅ ꯃꯁꯛ ꯐꯖꯕ ꯀꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯏꯅꯨꯡꯉꯥꯟꯕꯤ ꯅꯧꯊꯣꯔꯛꯏ ꯅꯪꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨꯒꯤ ꯅꯨꯡꯁꯤꯗꯅ ꯀꯧꯕꯤꯕꯅꯦ ꯊꯥꯅꯤꯜ ꯃꯃꯣꯟ ꯅꯣꯛꯂꯒ ꯑꯁ ꯅꯪꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯄꯤꯛꯏꯗꯨꯒ ꯉꯥꯡꯊꯣꯔꯛꯏꯁꯤꯒ ꯏꯅꯨꯡꯉꯥꯟꯕꯤ ꯇꯞꯅ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯍꯥꯏꯌꯣ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯏꯅꯨꯡꯉꯥꯟꯕꯤ ꯆꯠꯂꯤꯕꯗꯨ ꯆꯞ ꯂꯦꯞꯄꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯔꯒ ꯊꯥꯅꯤꯜꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ ꯊꯥꯅꯤꯜ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯗꯕꯁꯨ ꯉꯝꯗꯦ ꯑꯃꯔꯣꯝꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯅꯤ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯃꯥꯅ ꯑꯃꯨꯛ ꯋꯥꯈꯜ ꯑꯣꯟꯈꯤꯒꯗꯧꯕꯗꯨ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯤ ꯃꯊꯥꯅꯨꯡꯗ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯗꯗꯥꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯅꯨꯡꯉꯥꯟꯕꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯔꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯗꯃꯛ ꯍꯤꯡꯖꯒꯦ ꯅꯪꯒꯤꯗꯃꯛ ꯁꯤꯖꯒꯦ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯩꯀꯣꯜꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯂꯤ ꯊꯥꯅꯤꯜ ꯃꯀꯣꯛꯇꯨ ꯅꯥꯛ ꯌꯦꯛꯇ ꯀꯨꯌꯦꯡ ꯌꯦꯡꯗꯨꯅ ꯐꯝꯐꯝ ꯊꯤꯔꯤ ꯎꯔꯦ ꯑꯅꯛꯄꯗ ꯎꯄꯥꯜ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯤꯛꯇꯛꯅ ꯊꯥꯔꯤꯕ ꯐꯝꯐꯝꯗꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯐꯝꯍꯜꯂꯤ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯣ ꯑꯩ ꯏꯁꯤꯡ ꯂꯧꯔꯨꯒꯦ ꯏꯅꯨꯡꯉꯥꯟꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯐꯝꯍꯧꯔꯤ ꯏꯅꯨꯡꯉꯥꯟꯕꯤ ꯉꯥꯏꯍꯥꯛꯇꯨꯗ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯃꯤꯠꯇ ꯀꯔꯤ ꯎꯔꯨꯔꯕꯅꯣ ꯈꯪꯗꯦ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯆꯦꯖꯠ ꯎꯏꯁꯤꯟꯗꯨꯅ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯏ ꯊꯥꯅꯤꯜ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯍꯟꯅ ꯑꯃꯨꯛ ꯂꯥꯛꯏ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯇꯧꯗꯨ ꯑꯃꯨꯛ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯊꯥꯅꯤꯜ ꯄꯥꯈꯠꯅ ꯃꯆꯥ ꯀꯩꯗꯧꯔꯒꯦ ꯁꯦ ꯗꯗꯥꯗ ꯍꯥꯏꯌꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯏꯅꯨꯡꯉꯥꯟꯕꯤ ꯃꯃꯤꯠ ꯇꯤꯄꯥꯡꯗ ꯃꯦꯜꯂꯤꯕ ꯅꯥꯀꯣꯡꯗꯨꯁꯨ ꯊꯥꯗꯣꯛꯇ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯎꯅꯤꯡꯗꯦ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯨ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦ ꯊꯥꯅꯤꯜ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯏꯅꯨꯡꯉꯥꯟꯕꯤꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯁꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯗꯗꯥꯅꯦ ꯁꯦ ꯀꯩꯝ ꯈꯟꯒꯅꯨꯁꯦ ꯑꯩꯅꯤ ꯇꯨ ꯃꯤꯠ ꯄꯥꯡꯉꯣ ꯏꯅꯨꯡꯉꯥꯟꯕꯤ ꯃꯉꯛꯇꯨ ꯍꯥꯏꯗꯨꯅ ꯇꯠꯂꯦ ꯑꯩ ꯃꯤꯠ ꯄꯥꯡꯉꯣꯏ ꯑꯩ ꯅꯪꯒꯤ ꯁꯛ ꯎꯅꯤꯡꯗꯤꯌꯦ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯅꯣ ꯊꯥꯅꯤꯜ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯋꯥꯔꯧꯕ ꯐꯥꯎꯔꯛꯏ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯨꯕꯗ ꯃꯤꯠꯂꯨ ꯄꯤꯔꯥꯆꯤꯜꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯦ ꯃꯆꯥ ꯗꯗꯥꯅꯦ ꯃꯤꯠ ꯑꯝꯇ ꯄꯥꯡꯉꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯤꯕ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯄꯤ ꯏꯅꯨꯡꯉꯥꯟꯕꯤ ꯇꯞꯅ ꯀꯞꯂꯒ ꯃꯃꯤꯠꯇꯨ ꯄꯥꯡꯂꯛꯏ ꯎꯔꯤꯕ ꯁꯛꯇꯝꯗꯨ ꯑꯉꯛꯄꯅꯤ ꯇꯥꯌꯣꯟꯅꯔꯦ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯍꯧꯖꯤꯛꯋꯥꯏ ꯎꯈꯤꯕ ꯁꯛꯇꯝꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯊꯥꯅꯤꯜꯕꯨ ꯎꯕꯗ ꯏꯅꯨꯡꯉꯥꯟꯕꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯨꯗꯅ ꯊꯥꯅꯤꯜꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯀꯞꯂꯛꯏ ꯊꯥꯅꯤꯜ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯊꯥꯅꯤꯜ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯉꯥꯏꯍꯥꯛꯀꯤ ꯋꯥꯉꯥꯡꯁꯤꯡꯗꯨ ꯃꯀꯣꯛꯇꯨꯗ ꯃꯨꯟꯅ ꯈꯜꯂꯤ ꯈꯪꯍꯧꯗ ꯍꯣꯡꯂꯤꯕ ꯃꯇꯧꯗꯨꯗ ꯉꯥꯏꯍꯥꯛꯁꯨ ꯈꯜꯂꯤ ꯏꯅꯨꯡꯉꯥꯟꯕꯤ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯤ ꯊꯥꯅꯤꯜ ꯇꯞꯅ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯃꯊꯥꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯑꯒ ꯗꯗꯥ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯅꯪꯅ ꯍꯧꯖꯤꯛ ꯎꯈꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣ ꯗꯗꯥ ꯂꯩꯔꯤꯁꯤꯗꯤ ꯀꯩꯝꯇ ꯀꯤꯒꯅꯨꯁꯦ ꯏꯅꯨꯡꯉꯥꯟꯕꯤ ꯂꯠ ꯇꯧꯔꯒ ꯍꯧꯖꯤꯛ ꯁꯤꯗ ꯅꯨꯄꯥ ꯑꯃ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯔꯒ
ꯑꯩꯒꯤ ꯃꯥꯡꯗ ꯈꯔ ꯂꯥꯞꯅ ꯂꯦꯞꯄꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯅꯨꯡꯉꯥꯟꯕꯤ ꯀꯞꯂꯛꯏ꯫ ꯊꯥꯅꯤꯜ ꯋꯥꯈꯜ ꯇꯥꯔꯤ꯫ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯑꯋꯥꯕ ꯇꯥꯍꯜꯂꯝꯕ ꯃꯤꯑꯣꯏꯗꯨ ꯏꯅꯨꯡꯉꯥꯟꯕꯤꯅ ꯃꯁꯛ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯊꯥꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯥꯗꯨ ꯁꯣꯝꯗ ꯏꯅꯨꯡꯉꯥꯟꯕꯤ ꯍꯣꯏꯕꯨ ꯁꯦꯟꯅꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯣꯝꯁꯤꯟꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯊꯥꯅꯤꯜꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯀꯥꯡꯕꯨꯗ ꯏꯪꯒꯤꯠ ꯑꯃ ꯇꯧꯏ꯫ ꯅꯨꯄꯥꯗꯨ ꯐꯖꯅ ꯐꯨꯗꯠꯂꯤ꯫ ꯑꯗꯨꯒ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯤ꯫ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯒ꯭ꯔꯨꯞꯇꯨ ꯂꯣꯌꯥꯅ ꯊꯥꯔꯛꯄ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯅꯨꯄꯥꯗꯨ ꯐꯥꯔꯤꯕꯗꯨ ꯂꯣꯌꯥ ꯍꯣꯏꯒꯤ ꯒ꯭ꯔꯨꯞꯅꯅꯤ꯫ ꯑꯁꯨꯝꯅ ꯏꯅꯨꯡꯉꯥꯟꯕꯤꯅ ꯅꯨꯄꯥꯗꯨꯕꯨ ꯃꯁꯛ ꯇꯥꯛꯂꯛꯏ꯫ ꯅꯨꯄꯥꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯃꯍꯥꯛꯅꯅꯤ ꯑꯩꯕꯨ ꯑꯋꯥꯕ ꯇꯥꯍꯟꯈꯤꯕ꯫ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯥꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯂꯣꯌꯥ ꯍꯣꯏꯒꯤ ꯀꯥꯡꯕꯨꯒ ꯊꯥꯅꯤꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨ ꯊꯥꯅꯤꯜ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯏꯅꯨꯡꯉꯥꯟꯕꯤꯁꯨ ꯍꯜꯂꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯖꯅ ꯋꯥꯈꯜ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯍꯜꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥ 2 ꯁꯨꯖꯤꯜꯂꯛꯂꯤ꯫ ꯂꯩꯁꯦꯝꯕꯤ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯂꯤꯛꯂꯥ ꯇꯧꯐꯝ ꯈꯪꯗ ꯏꯃꯨꯡꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯃꯆꯥꯅꯨꯄꯥꯗꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯤ꯫ ꯂꯩꯁꯦꯝꯕꯤꯒꯤ ꯃꯄꯥꯝꯂꯣꯝꯗꯁꯨ ꯈꯪꯍꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯄꯨꯊꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯀꯦꯁ ꯇꯧꯒꯅꯤ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯀꯝꯗꯧꯔꯨꯅꯤ꯫ ꯑꯁꯨꯝ ꯃꯁꯥ ꯂꯥꯡꯗꯨꯅ ꯁꯤꯈꯤꯕꯅ ꯐꯔꯦ ꯈꯟꯅ ꯑꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯒꯦ ꯇꯧꯕꯒ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯑꯆꯧꯕ ꯀꯣꯂꯤꯡ꯫ ꯐꯣꯟꯗꯨ ꯂꯥꯛꯄꯒ ꯁꯠ ꯄꯥꯏꯈꯠꯂꯤ꯫ ꯏꯕꯨꯡ ꯑꯆꯧꯕ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ? ꯊꯥꯅꯤꯜ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤ꯫ ꯑꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯂꯛꯏ꯫ ꯏꯃꯥ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯍꯜꯂꯛꯑꯅꯤ꯫ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯝꯃꯨ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨ꯫ ꯍꯣꯔꯦꯟ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯁꯤ꯫ ꯑꯩ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯈꯤꯒꯦ꯫ ꯏꯕꯨꯡ ꯑꯆꯧꯕ ꯏꯃꯥ ꯀꯣꯛ ꯌꯥꯝ ꯁꯥꯔꯦꯀꯣ꯫ ꯑꯃꯨꯛ ꯀꯗꯔ ꯇꯧꯔꯅꯨ꯫ ꯏꯃꯥ ꯀꯩꯝ ꯈꯜꯂꯨꯔꯅꯨ꯫ ꯑꯩ ꯍꯣꯔꯦꯟ ꯐꯖꯅ ꯍꯥꯏꯔꯒꯦ꯫ ꯏꯃꯥꯅ ꯋꯥꯔꯤꯕ ꯋꯥꯈꯜꯗꯣ ꯈꯜꯂꯨꯔꯅꯨ꯫ ꯁꯦ ꯑꯩ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯔꯦ꯫ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯁꯤ꯫ ꯏꯆꯜꯗ ꯍꯦꯟꯖꯥꯡ ꯍꯥꯎꯅ ꯊꯣꯡꯍꯜꯂꯝꯃꯨꯀꯣ꯫ ꯂꯤꯛꯂꯥ ꯋꯥꯈꯜꯗꯨ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯄꯨꯈ꯭ꯔꯤ꯫ ꯈꯪꯗꯕ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯐꯣꯟꯗꯨ ꯊꯝꯗꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯒ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯄꯨꯡ ꯑꯃꯨꯛ ꯌꯦꯡꯉꯤ 12:30 ꯇꯥꯔꯦ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ꯫ ꯑꯩꯒꯤ ꯏꯃꯧꯅ ꯇꯧꯔꯤꯁꯤꯅ ꯀꯔꯤ? ꯑꯩꯅ ꯑꯁꯨꯛ ꯊꯥꯖꯅ ꯃꯥꯕꯨ ꯏꯆꯥꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯕ, ꯃꯤꯒꯤ ꯃꯃꯥꯡꯗ ꯀꯌꯥꯝ ꯆꯥꯎꯊꯣꯛꯆꯔꯨꯕ, ꯑꯩꯒꯤ ꯏꯃꯧꯇꯅꯤ ꯈꯜꯂꯨꯕ, ꯉꯁꯤꯅ ꯃꯍꯥꯛꯀꯤ ꯀꯔꯝꯕ ꯑꯔꯣꯟꯕ? ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯏꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯅ ꯀꯔꯤ? ꯑꯁꯨꯝꯅ ꯅꯣꯡꯃꯗ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯃꯥ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯛꯈꯤꯗ꯭ꯔꯤꯕ ꯏꯆꯥꯅ ꯉꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯔꯛꯄ꯫ ꯑꯁꯨꯝ ꯋꯥꯈꯜ ꯈꯟꯅ ꯂꯤꯛꯂꯥ ꯁꯣꯐꯥꯗꯨꯗ ꯉꯥꯏꯍꯥꯛ ꯍꯤꯞꯊꯗꯨꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ꯫ ꯁꯣꯝꯗꯅ ꯂꯩꯁꯦꯝꯕꯤ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯔꯤ꯫ ꯃꯁꯥꯗꯨ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯊꯨꯛꯀꯠꯄ ꯃꯌꯥꯝꯗꯨꯅ ꯌꯥꯝ ꯇꯣꯏꯅ ꯆꯥꯛꯃꯧꯔꯝꯃꯤ꯫ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥꯈꯜ ꯅꯧꯊꯣꯛꯄ ꯃꯇꯝꯅꯤ꯫ ꯈꯣꯏꯖꯤ ꯈꯥꯗ ꯃꯤꯇꯝꯂꯤꯕ ꯏ ꯃꯇꯨꯝ ꯑꯗꯨ ꯂꯣꯌꯥꯒꯤ ꯏ ꯑꯣꯏꯕꯅ ꯋꯥꯈꯜꯗꯨ ꯂꯣꯌꯥꯒꯤ ꯃꯐꯝ ꯈꯤꯇꯪ ꯂꯩꯔꯕꯔꯥ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯁꯥꯗꯨ ꯌꯥꯝ ꯆꯣꯛꯊꯅ ꯂꯩꯔꯤ꯫ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯍꯣꯇꯦꯜꯗꯨꯒꯤ ꯐꯃꯨꯡꯗꯨꯗ ꯄꯣꯊꯥꯔꯤ꯫ ꯂꯣꯌꯥ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯇꯥꯕ꯭ꯔꯣ? ꯂꯩꯁꯦꯝꯕꯤ ꯈꯨꯝꯂꯛꯇꯦ꯫ ꯂꯣꯌꯥ ꯂꯩꯁꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩꯁꯦꯝꯕꯤꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯇꯥꯕ꯭ꯔꯣ ꯑꯕꯦ? ꯁꯦ ꯍꯧꯒꯠꯂꯣ꯫ ꯂꯣꯌꯥ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯔꯛꯇꯨꯅ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ꯫ ꯂꯩꯁꯦꯝꯕꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯂꯛꯏ, ꯇꯥꯏꯌꯦ ꯍꯥꯏꯔꯛꯑꯣ꯫ ꯁꯦ ꯏꯁꯤꯡꯁꯤ ꯊꯛꯆꯤꯜꯂꯣ, ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ꯫ ꯂꯩꯁꯦꯝꯕꯤ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯂꯧꯗꯨꯅ ꯊꯛꯆꯤꯜꯂꯤ꯫ ꯂꯣꯌꯥ ꯇꯞꯅ, ꯑꯕꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯂꯩꯁꯦꯝꯕꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯨꯟꯅ ꯇꯥꯔꯤ꯫ ꯊꯥꯅꯤꯜ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯛꯄ, ꯁ꯭ꯀꯨꯜ ꯑꯃꯠꯇꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤ꯫ ꯏꯅꯨꯡꯉꯥꯟꯕꯤꯁꯦ ꯑꯩꯈꯣꯏ ꯕꯥꯆꯧꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯅ ꯏꯇꯥꯎ ꯊꯥꯅꯤꯜꯒꯤ ꯁꯦꯝꯈꯤꯕꯅꯤ꯫ ꯑꯩꯅ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ꯫ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯃꯛ ꯂꯣꯠꯇꯨꯅ ꯊꯝꯈꯤ꯫ ꯈꯪꯍꯧꯗꯅ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯏꯇꯥꯎꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯇꯛꯂꯛꯄꯗꯒꯤ ꯑꯩꯅ ꯁꯦꯝꯕꯤꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯃꯔꯨꯞꯀꯤ ꯊꯃꯣꯏꯅꯕꯨ ꯄꯦꯜꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯂꯣꯠꯁꯤꯟꯈꯤ꯫ ꯃꯈꯥꯗꯤ? ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯐꯖꯅ ꯅꯨꯡꯁꯤꯅꯔꯛꯈꯤ꯫
ꯑꯩ ꯀꯜꯂꯛꯄ ꯄꯨꯝꯕ ꯊꯥꯗꯣꯛꯈꯤ꯫ ꯄꯦꯟꯊꯣꯛꯄ ꯈꯛꯇꯅ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯈꯟꯈꯤ꯫ ꯑꯁꯨꯝ ꯍꯧꯈꯤ꯫ ꯑꯩꯁꯨ ꯅꯪꯕꯨ ꯅꯣꯡꯃ ꯎꯖꯈꯤ꯫ ꯀꯣꯏꯕ ꯆꯠꯄꯗ ꯅꯣꯏ ꯂꯩꯀꯥꯏꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ꯫ ꯃꯥꯅ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯕꯅꯤ꯫ ꯋꯥꯔꯤ ꯌꯥꯝ ꯁꯥꯡꯉꯤ, ꯅꯪ ꯋꯥꯔꯅꯤ꯫ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯣꯟꯅꯔꯦ꯫ ꯂꯩꯁꯦꯝꯕꯤ ꯋꯥꯈꯜ ꯇꯥꯔꯤ꯫ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕ ꯈꯪꯖꯔꯛꯏ꯫ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜꯗꯨ ꯌꯥꯡꯕꯒꯨꯝ ꯇꯧꯏ꯫ ꯂꯣꯌꯥ ꯆꯦ ꯑꯃ ꯄꯨꯊꯣꯛꯇꯨꯅ, ꯁꯦ ꯁꯤꯗ ꯁꯥꯏꯟ ꯇꯧꯁꯤꯜꯂꯨ ꯊꯃꯣꯏ ꯁꯦꯡꯅ꯫ ꯂꯩꯁꯦꯝꯕꯤ ꯆꯦꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯍꯣꯏ, ꯑꯩ ꯇꯧꯔꯒꯦ꯫ ꯃꯈꯣꯏ ꯑꯅꯤ ꯊꯨꯡꯅꯍꯟꯁꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤꯅꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯕꯗ ꯏꯕꯥꯅꯤꯁꯨ ꯁꯔꯨꯛ ꯌꯥꯁꯦ꯫ ꯃꯗꯨꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡꯗꯨꯒꯤ ꯄꯥꯞ ꯀꯣꯛꯇꯧꯔꯤꯕꯅꯤ꯫ ꯂꯩꯁꯦꯝꯕꯤ ꯀꯞꯂꯛꯏ꯫ ꯍꯧꯖꯤꯛꯇꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯋꯥꯕ ꯇꯥꯔꯦ꯫ ꯏꯃꯨꯡꯁꯨ ꯑꯋꯥꯕ ꯇꯥꯔꯦ꯫ ꯏꯀꯥꯏꯕ ꯅꯪꯂꯦ꯫ ꯑꯩꯁꯦ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ꯫